ꯃꯅꯤ ꯍꯥꯏꯕ ꯊꯥꯖꯩ ꯑꯩ ꯃꯃꯥꯡ ꯍꯥꯎꯇꯕ ꯂꯩꯔ ꯑꯗꯨꯝ ꯍꯥꯎꯕꯅꯦ ꯅꯪꯅ ꯊꯣꯡꯀꯥꯟꯗ ꯍꯥꯎꯇꯕ ꯍꯣꯏ ꯃꯥ ꯑꯩ ꯊꯣꯡꯕ ꯍꯥꯎꯇꯕꯅꯤ ꯃꯃꯥꯡꯗꯣ ꯐꯖꯅ ꯆꯥꯔꯤꯗꯨꯕꯨ ꯑꯩ ꯊꯣꯡ ꯍꯥꯎꯇꯕꯅꯤ ꯌꯧꯗꯤ ꯌꯧꯗꯕ ꯑꯩ ꯏꯌꯧ ꯌꯧꯗꯕꯅꯤ ꯅꯪ ꯈꯔ ꯌꯥꯝ ꯄꯥꯊꯣꯛꯑꯣ ꯆꯥꯍꯧꯗꯅꯕ ꯑꯗꯨꯝ ꯄꯥꯊꯣꯛꯀꯦ ꯑꯩꯁꯦ ꯀꯃꯦꯟ ꯌꯥꯝ ꯄꯥꯊꯣꯛꯄꯩꯗꯤ ꯂꯣꯏ ꯆꯥꯊꯣꯛꯄꯒꯦ ꯁꯤꯗꯤ ꯌꯦꯡꯅꯔꯛꯄꯗ ꯆꯥꯛꯒꯨꯝꯕ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯥꯏꯕ ꯅꯧꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯃꯣ ꯃꯥꯜꯂꯤꯒꯨꯝꯕ ꯑꯗꯒꯤ ꯈꯔ ꯊꯦꯛꯄꯒꯨꯝꯕ Hi ꯍꯥꯏ ꯃꯌꯥꯝ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯦꯟ ꯃꯄꯨꯝ ꯑꯣꯏꯅ ꯇꯧꯖꯔꯒꯦ ꯑꯗꯨ ꯃꯌꯥꯝꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯏꯕꯤꯔꯛꯄꯩ ꯃꯇꯨꯡ ꯏꯟꯅꯀꯣ Q&A ꯇꯧꯕꯤꯔꯣ ꯍꯥꯏꯕꯗꯣ ꯑꯗꯨ Q&Aꯁꯦ ꯉꯁꯤꯒꯤ ꯍꯣꯏ ꯃꯔꯛꯇ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯒꯦꯀꯣ ꯃꯌꯥꯝ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯥꯗꯣꯛꯆꯔꯒꯦ ꯆꯥꯅꯀꯣ ꯑꯗꯣ ꯆꯥꯔꯤꯉꯩ ꯍꯟꯖꯤꯜꯂꯛꯀꯅꯨꯀꯣ ꯍꯣꯔꯦꯟ ꯊꯋꯥꯏ ꯌꯥꯎꯅ ꯆꯥꯔꯤꯉꯩ ꯃꯌꯥꯝꯅ ꯈꯪꯅꯤꯡꯕ ꯀꯃꯦꯟꯒꯩꯗꯣꯀꯣ ꯂꯣꯏ ꯈꯪꯒꯠꯆꯔꯛꯑꯒ ꯑꯩ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯈꯔ ꯂꯧꯖꯔꯝꯅꯦꯕ ꯑꯗꯨꯒ ꯂꯧꯈꯠꯆꯔꯤꯁꯤꯁꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯄꯤꯛꯅꯤꯛ ꯑꯃ ꯇꯧꯈꯤꯕꯗꯣ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯂꯧꯈꯠꯆꯔꯦꯕꯀꯣ ꯑꯗꯣ ꯀꯣꯏꯁꯟ ꯃꯥꯟꯅꯕꯗꯤ ꯍꯣꯏ ꯍꯥꯞꯄ ꯃꯥꯟꯅꯕꯗꯤ ꯍꯥꯞꯇ꯭ꯔꯦ ꯑꯗꯨꯝ ꯀꯃꯦꯟ ꯈꯔ ꯃꯥꯟꯅꯕꯁꯤꯡꯗꯨꯗꯤ ꯑꯩ ꯍꯥꯞꯆꯗ꯭ꯔꯦ ꯑꯗꯨꯝ ꯃꯥꯟꯅꯗꯕꯁꯤꯡꯗꯣ ꯈꯔ ꯈꯪꯒꯠꯆꯔꯒ ꯑꯣꯏꯅ ꯄꯥꯊꯣꯛꯆꯔꯒꯦ ꯑꯗꯣ ꯆꯥꯕꯁꯦ ꯌꯥꯝ ꯀꯨꯏꯅ ꯊꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯩꯅꯣ ꯏꯪꯈ꯭ꯔꯅꯤꯕꯀꯣ ꯑꯗꯨꯅ ꯆꯥꯕꯁꯦ ꯍꯧꯖꯤꯟꯖꯔꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯃꯦꯟꯗꯣ ꯄꯥꯊꯣꯛꯆꯔꯛꯑꯒꯦ ꯍꯧꯔꯁꯦ ꯌꯦꯟ ꯃꯄꯨꯝꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯕꯤꯕꯅꯤꯀꯣ ꯑꯩꯁꯨ ꯈꯤꯇꯪꯗꯤ ꯃꯇꯦꯡ ꯄꯥꯡꯉꯦ ꯑꯗꯣ ꯃꯃꯥꯡꯒꯤ ꯑꯍꯥꯟꯕ ꯊꯣꯡꯈꯤꯕꯗꯨꯗꯤꯀꯣ ꯑꯩ ꯑꯗꯨꯝ ꯊꯣꯡꯕꯅꯦ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥ ꯂꯣꯏ ꯊꯣꯡꯉꯝꯅꯦ ꯅꯪꯅ ꯐꯧꯗꯗꯤ ꯌꯥꯗꯣꯏꯅꯤ ꯍꯧꯖꯤꯛꯀꯤꯗꯣ ꯌꯥꯝ ꯍꯥꯏꯖꯅꯤꯡꯕꯗꯣ ꯑꯩꯗꯤ ꯁꯦꯡꯅ ꯍꯥꯏꯒꯦ ꯑꯩ ꯁꯨꯡꯌꯥꯎ ꯌꯥꯎꯗꯦꯀꯣ ꯑꯩꯗꯤ ꯍꯜꯂꯛꯑꯒꯀꯣ ꯆꯠꯂꯨꯔꯒ ꯍꯜꯂꯛꯑꯒ ꯆꯒꯥꯏꯕ ꯈꯛꯇꯅꯦ ꯑꯩ ꯁꯨꯡꯌꯥꯎ ꯌꯥꯎꯗꯦ ꯀꯩꯅꯣ ꯏꯟꯖꯥꯡꯁꯤꯕꯨ ꯃꯌꯥꯏ ꯊꯝ ꯂꯩꯔꯝꯃꯦ ꯃꯍꯤꯗꯣ ꯑꯩ ꯃꯍꯤ ꯑꯩꯗꯤ ꯁꯨꯝ ꯅꯍꯥꯟ ꯆꯝꯐꯨꯠ ꯌꯥꯎꯔꯝ ꯌꯥꯏꯗ ꯆꯝꯐꯨꯠ ꯆꯥꯔꯣꯏ ꯍꯥꯏꯅꯕ ꯆꯥꯅꯤ ꯑꯗꯨꯝ ꯊꯝꯕ ꯌꯥꯏ ꯃꯌꯥꯏꯗ ꯅꯪ ꯍꯩꯔꯣ ꯅꯪ ꯍꯩꯔ ꯑꯗꯨꯝ ꯊꯝꯃꯣ ꯌꯥꯔꯦ ꯅꯪ ꯍꯩꯗꯧꯔꯕ꯭ꯔꯥ ꯉꯁꯥꯏ ꯑꯩ ꯍꯩꯖꯔꯒꯦ ꯁꯤꯁꯇꯝ ꯃꯌꯥꯏꯗ ꯑꯗꯨꯝ ꯊꯝꯃꯣ ꯑꯁ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯕ ꯏꯟꯖꯥꯡꯁꯦ ꯃꯍꯥꯎꯕꯨꯗꯤ ꯍꯥꯎꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯩ ꯑꯩ ꯃꯃꯥꯡ ꯍꯥꯎꯇꯕ ꯂꯩꯔ ꯑꯗꯨꯝ ꯊꯣꯡꯈꯤꯕꯗꯣ ꯍꯥꯎꯕꯅꯦ ꯅꯪꯅ ꯊꯣꯡꯀꯥꯟꯗ ꯍꯥꯎꯇꯕ ꯋꯥꯅꯤ ꯍꯣꯏ ꯃꯥ ꯑꯩ ꯊꯣꯡꯕ ꯍꯥꯎꯇꯕꯅꯤ ꯃꯃꯥꯡꯗꯣ ꯐꯖꯅ ꯆꯥꯔꯤꯗꯨꯕꯨ ꯑꯩ ꯊꯣꯡ ꯍꯥꯎꯇꯕꯅꯤ ꯌꯧꯗꯤ ꯌꯧꯗꯕ ꯑꯩ ꯏꯌꯧ ꯌꯧꯗꯕꯅꯤ ꯃꯃꯥꯟꯗꯤ ꯍꯥꯎꯕꯅꯤ ꯂꯣꯏꯅꯃꯛ ꯄꯛꯑꯦ ꯑꯩꯁꯦ ꯁꯥꯗꯪ ꯇꯧꯖꯅꯤꯡꯕꯅꯦ ꯆꯥꯛ ꯈꯔ ꯌꯥꯎꯕꯅ ꯐꯩꯅꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯀꯃꯦꯟꯁꯦ ꯑꯩꯅ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯂꯧꯖꯔꯒ ꯐꯣꯟ ꯑꯃꯗ ꯍꯥꯞꯆꯤꯟꯖꯔꯦꯕꯀꯣ ꯑꯗꯨꯅ ꯀꯃꯦꯟꯗ ꯁꯨꯝ ꯆꯥꯅ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯕ ꯑꯃꯨꯛ ꯄꯥꯊꯣꯛꯆꯔꯛꯀꯦ ꯀꯃꯦꯟꯁꯦ ꯑꯍꯥꯟꯕ ꯑꯩꯅ ꯂꯧꯈꯠꯆꯕꯗ ꯒꯥꯡꯊꯤ ꯊꯣꯡꯉꯝꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯥꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟꯁꯦ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯃꯨꯛꯕꯥꯡ ꯇꯧꯕꯤꯔꯣ ꯍꯥꯟꯅ ꯍꯧꯕꯤꯔꯝꯃꯦ ꯃꯌꯥꯝ ꯋꯥ ꯑꯃ ꯍꯥꯏꯖꯒꯦꯕ ꯏꯕꯥꯅꯤ ꯆꯥꯕꯁꯤꯕꯨ ꯀꯔꯤ ꯀꯔꯤ ꯏꯪꯈꯥꯏꯅ ꯆꯥꯏꯅꯦꯕꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯦ ꯃꯤ ꯃꯉꯥꯅꯦꯕ ꯃꯤ ꯃꯉꯥꯁꯤꯗ ꯀꯔꯤ ꯀꯔꯤ ꯏꯪꯈꯥꯏꯅꯅ ꯆꯥꯕ ꯑꯗꯣ ꯌꯥꯕꯨꯗꯤ ꯌꯥꯏꯌꯦ ꯖꯒꯥ ꯑꯃ ꯆꯠꯂꯒ ꯆꯪꯕꯨꯗꯤ ꯆꯟꯅꯤ ꯈꯪꯗꯦ ꯆꯟꯕ ꯍꯥꯏꯁꯦ ꯍꯣꯏ ꯈꯔꯗꯤ ꯋꯥꯅ ꯊꯣꯛꯀꯅꯤꯕ ꯄꯨꯂꯞ ꯐꯝꯃꯤꯟꯅ ꯆꯥꯔꯛꯄꯗꯨꯗꯤ ꯍꯥꯏꯗꯤ ꯂꯥꯁꯨ ꯑꯃꯨꯛ ꯂꯥꯇꯣꯟ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯛꯑꯣꯏ ꯂꯥꯇꯣꯟꯗꯨꯁꯨ ꯑꯅꯤ ꯑꯍꯨꯝ ꯆꯪꯉꯛꯀꯅꯤ ꯑꯗꯨꯗꯨꯒꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯂꯩꯅꯩꯌꯦ ꯄꯥꯟꯗꯕꯅꯤꯅ ꯅꯣꯡ ꯐꯥꯗꯣꯛ ꯂꯩꯕꯕꯨ ꯀꯩꯗꯧꯋꯦꯒꯦ ꯂꯩꯒꯦ ꯍꯥꯏꯔꯣꯏ ꯑꯗꯨꯏꯕꯨ ꯅꯣꯡꯃ ꯇꯧꯖꯔꯛꯀꯦꯀꯣ ꯍꯥꯏꯗꯤ ꯃꯐꯝ ꯑꯃ ꯆꯠꯂꯒ ꯑꯗꯒꯤ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯊꯥꯅꯤꯜ ꯈꯨꯃꯜꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟꯅꯤ ꯏꯕꯨꯡ ꯆꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯣ ꯏꯕꯨꯡ ꯈꯣꯏ ꯌꯨꯝ ꯀꯗꯥꯋꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤ ꯃꯃꯥꯡꯗꯗꯤ ꯍꯥꯏꯖꯈ꯭ꯔꯕꯅꯦ ꯑꯗꯨꯒ ꯁꯒꯣꯜꯕꯟ ꯀꯥꯝꯕ ꯂꯩꯀꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯤꯕꯒꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯒꯣꯜꯕꯟ ꯇꯥꯡꯉꯕꯝ ꯂꯩꯀꯥꯏ ꯑꯗꯣ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯔꯨꯛꯁꯥꯅ ꯕꯦꯒꯝꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟ ꯑꯣꯏꯗꯣꯏꯅꯦ ꯋꯥꯍꯩ ꯋꯥꯇꯥ ꯋꯥꯉꯥꯡ ꯁꯉꯥꯡ ꯅꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯇꯝꯖꯅꯤꯡꯉꯥꯏꯅꯤ ꯅꯪꯒꯤ ꯑꯣꯏꯔꯝꯃꯅꯤ ꯑꯩꯗꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯀꯌꯥ ꯐꯖꯗꯕꯅꯤꯀꯣ ꯗꯣꯡ ꯗꯣꯡ ꯉꯥꯡꯒꯔꯦ ꯃꯥꯗꯤ ꯂꯝꯆꯠ ꯕꯦꯕꯥꯔ ꯊꯦꯡꯛ ꯌꯨ ꯁꯣ ꯂꯩꯖꯕꯅꯤ ꯃꯆ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯒꯤ ꯌꯥꯝ ꯍꯔꯥꯎꯖꯩ ꯑꯩ ꯇꯨꯝ ꯌꯥꯔꯣꯏ ꯆꯥꯛꯈꯨꯝꯗꯨꯁꯨ ꯍꯔꯥꯎꯃꯟꯗꯅ ꯌꯥꯝ ꯍꯨꯖꯤꯜꯂ ꯆꯥꯁꯤꯟꯈ꯭ꯔꯦ ꯑꯩ ꯂꯣꯏꯕꯨ ꯂꯣꯏꯗꯣꯔꯝꯅꯤ ꯑꯗꯨꯗꯒꯤ ꯃꯊꯪ ꯀꯃꯦꯟ ꯑꯁꯤꯅ ꯑꯦꯝꯗꯤ ꯁꯗꯨꯔꯥꯍꯃꯟꯅꯀꯣ ꯅꯈꯣꯏ ꯐꯦꯃꯤꯂꯤ ꯂꯣꯏꯅ ꯉꯧꯔꯒ ꯐꯖꯩ ꯍꯥꯏꯕꯤꯔꯦ ꯉꯧꯕ ꯍꯥꯏꯁꯦ ꯄꯨꯂꯞꯇꯤ ꯉꯧꯗꯦꯀꯣ ꯄꯨꯂꯞꯇꯤ ꯉꯧꯗꯦ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯥ ꯌꯥꯝ ꯉꯧꯋꯦ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯆꯦ ꯑꯅꯤꯒ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯒ ꯑꯩꯈꯣꯏ ꯕꯥꯒꯗꯤ ꯀꯌꯥ ꯀꯩꯗꯧꯗꯦꯕ ꯀꯨꯂꯩ ꯀꯨꯆꯨ ꯀꯨꯂꯩ ꯅꯨꯄꯥ ꯀꯨꯆꯨꯗ ꯑꯣꯏꯕꯒꯤ ꯑꯣꯏꯕ ꯀꯨꯂꯩ ꯀꯨꯆꯨꯗꯣ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯃꯥꯗꯔ ꯉꯧꯕꯩꯅꯦ ꯃꯃꯥꯅ ꯑꯗꯒꯤ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯅꯥꯎꯕꯤ ꯊꯥꯡꯖꯝꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟꯅꯤꯀꯣ ꯅꯈꯣꯏ ꯐꯦꯃꯤꯂꯤꯁꯦ ꯎꯕꯗ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯛ ꯌꯨ ꯀꯣ ꯁꯤꯒꯨꯝꯕ ꯀꯃꯦꯟꯁꯤꯗꯤ ꯑꯗꯨꯝ ꯏꯆꯝ
ꯆꯝꯃꯦ ꯍꯥꯏꯗꯤ ꯆꯞ ꯃꯥꯟꯅꯔꯦꯕ ꯑꯗꯣ ꯃꯥꯟꯅꯗꯕ ꯀꯃꯦꯟꯁꯤꯡꯗꯣ ꯄꯥꯊꯣꯛꯆꯔꯛꯀꯦ 와, ꯍꯥꯎꯔꯦ ꯐꯖꯅ 그냥 가장 봐도. ꯆꯥꯍꯧꯗꯅꯕ 좀 봐볼게. ꯑꯩꯁꯦ ꯀꯃꯦꯟ ꯌꯥꯝ ꯄꯥꯊꯣꯛꯄꯩꯗꯤ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯒꯦ ꯁꯤꯅꯤ ꯌꯦꯡꯅꯔꯛꯄꯗ ꯆꯥꯛ ꯑꯃ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯥꯏꯕ 좀 뼈대. 그러네. 아, 해비죠. 그래서 anh em sống như vậy. Cho nên trong cái này ta cũng ngầm đẹp ạ. Cho nên rất là gan đi ăn chung với chăn lệ khi chẳng ta đi. Sai tổng cùng học gì? ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ Mới mà là có giả đấy. ꯃꯣꯁꯤꯡ ꯋꯥꯔ ꯃꯦꯗꯔꯁꯟ ꯄꯥꯕꯗꯤ ꯊꯣꯛꯇ꯭ꯔꯦ ꯃꯤꯡꯁꯦ ꯅꯣꯏ ꯀꯝꯄ꯭ꯂꯦꯛꯁꯟ ꯐꯦꯃꯤꯂꯤꯒꯤ ꯃꯤ ꯂꯣꯏꯅ ꯅꯨꯡꯁꯤ ꯑꯗꯒꯤ ꯀꯝꯄ꯭ꯂꯦꯛꯁꯟꯁꯤꯡꯁꯨ ꯂꯣꯏ ꯐꯖꯩ ꯀꯣ ꯔꯥꯁꯤꯗꯤ ꯖꯦꯅꯤꯐꯔꯅ ꯍꯦꯜꯂꯤ 하라고만나는 싹까지 사진 이렇게 떠있습니다. ꯔꯥꯁꯤꯗꯤ ꯑꯩꯈꯣꯏ ꯆꯦꯅ ꯍꯦꯟꯗꯣꯛꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯔꯥꯁꯤ ꯆꯞ ꯃꯥꯟꯅꯔꯦ ꯑꯩꯈꯣꯏ ꯆꯦ ꯑꯍꯟꯅ ꯍꯦꯜꯂꯤꯗ ꯍꯥꯏꯕꯤꯌꯨ 그냥 게 ꯑꯩ ꯃꯁꯥ 심장이 사고나 너 우리 방어를 해야 걱정하게. ꯀꯃꯦꯟꯁꯦꯀꯣ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯖꯔꯒꯁꯨ ꯈꯔ ꯑꯗꯨꯝ ꯆꯤꯡꯊꯣꯛꯆꯒꯦ ꯍꯥꯏꯕꯗꯤ ꯆꯞ ꯃꯥꯟꯅꯕ ꯑꯣꯏꯕꯅꯤꯅ ꯑꯩ ꯉꯁꯥꯏꯁꯨ ꯑꯗꯨꯝ ꯄꯪꯂꯧ ꯂꯧꯁꯟꯈꯤꯕꯅꯦꯕ ꯑꯗꯨꯅ ꯈꯔ ꯃꯥꯟꯅꯕ ꯑꯗꯨꯝ ꯌꯥꯎ ꯂꯩꯔꯝꯃꯦ ꯑꯗꯨꯗꯨꯒꯤ ꯃꯥꯟꯅꯗꯕꯁꯤꯡꯗꯣ ꯄꯥꯊꯣꯛꯆꯔꯛꯀꯦ ꯑꯗꯒꯤ ꯅꯥꯎꯕꯤ ꯌꯦꯡꯀꯣꯛꯄꯝꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟꯁꯦ ꯅꯣꯏ ꯑꯍꯨꯝ ꯁꯛ ꯂꯣꯏ ꯐꯖꯩ ꯑꯗꯣ ꯆꯤꯆꯦ ꯑꯅꯤ ꯍꯦꯜꯂꯤ ꯑꯩꯁꯦ ꯁꯨꯡꯍꯥꯏ ꯍꯥꯏꯕꯤꯔꯛꯇꯦ ꯍꯥꯏꯕ ꯑꯅꯝꯕꯅ ꯑꯩꯈꯣꯏ ꯆꯦ ꯌꯥꯏꯃꯒ ꯑꯩꯈꯣꯏ ꯆꯦ ꯑꯍꯟꯒ ꯉꯥꯛꯇꯅꯦꯕ ꯍꯥꯏꯕꯤꯔꯛꯏꯁꯦ ꯑꯩꯗꯤ ꯁꯨꯃꯥꯏ ꯍꯥꯏꯔꯛꯄꯁꯤꯅꯦꯕ ꯑꯩꯅ ꯊꯣꯏꯅ ꯑꯍꯨꯝ ꯁꯛ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤꯁꯦ ꯑꯗꯨꯒ ꯑꯩ ꯀꯃꯦꯟ ꯈꯔ ꯊꯦꯡꯅꯕ ꯌꯥꯎꯋꯤ ꯅꯆꯥꯅꯨꯄꯥ ꯑꯗꯩ ꯅꯆꯥꯅꯨꯄꯥ ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯅꯧꯄꯥꯅꯀꯣ ꯑꯩꯈꯣꯏꯗꯤ ꯅꯅꯥꯎ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯍꯥꯟꯅ ꯁꯨꯝ ꯍꯥꯏꯅꯈꯤꯕꯩꯀꯣ ꯅꯧꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯃꯣ ꯃꯥꯜꯂꯦꯒꯨꯝꯕ ꯑꯗꯒꯤ ꯈꯔ ꯊꯦꯛꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯍꯥꯏꯕꯤꯔꯛꯄ ꯌꯥꯎꯋꯦꯕꯀꯣ ꯑꯩꯈꯣꯏ ꯆꯦꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯁꯦ ꯍꯣꯃꯣ ꯃꯥꯜꯂꯦꯒ ꯍꯥꯏꯕꯤꯔꯛꯄ ꯑꯗꯒꯤ ꯑꯁ ꯌꯥꯝ ꯊꯥꯒꯠꯃꯜꯂꯦ ꯑꯃꯨꯛ ꯍꯥꯏꯔꯅꯤꯗ ꯅꯨꯄꯥꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯊꯣꯛꯈꯤꯕꯁꯦ ꯍꯣꯃꯣ ꯂꯣꯏ ꯃꯥꯜꯂꯦ ꯍꯥꯏꯅꯕꯅꯦ ꯁꯤꯃꯗꯤ ꯑꯩ ꯃꯊꯪꯗꯗꯤ ꯌꯦꯟꯁꯦ ꯃꯄꯨꯝ ꯑꯅꯤ ꯑꯣꯏꯅ ꯀꯣꯡꯖꯔꯒꯦ ꯍꯔꯥꯎꯃꯟꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯟꯆꯟ ꯂꯧꯔꯦꯝꯕꯝ ꯄꯤꯕꯤꯔꯛꯄꯅꯦꯕꯀꯣ ꯆꯦ ꯖꯦꯅꯤꯐꯔꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯆꯝꯃꯤ ꯋꯥ ꯉꯥꯡꯕꯗꯣ ꯋꯥ ꯉꯥꯡꯕꯗ ꯌꯥꯝ ꯆꯝꯃꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯃꯤꯡꯁꯦꯀꯣ ꯃꯤꯅꯗꯤ ꯖꯦꯅꯤꯐꯔ ꯀꯧꯕꯗꯤ ꯌꯥꯝ ꯀꯥꯝꯗꯣꯏ ꯃꯥꯟꯕ ꯑꯗꯣ ꯑꯁꯦꯡꯕ ꯊꯦꯡꯅꯔꯀꯥꯟꯗꯀꯣ ꯁꯤꯁꯨ ꯂꯣꯏꯔꯦ ꯄꯨꯔꯥ ꯑꯉꯥꯡ ꯃꯆꯥꯅꯤ ꯆꯝꯐꯨꯠ ꯆꯝꯐꯨꯠ ꯄꯨꯔꯥ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯇꯧꯕꯅꯦ ꯏꯁꯥꯅ ꯊꯥꯒꯠꯂꯦ ꯑꯃꯨꯛ ꯍꯥꯏꯈꯤꯗꯅ ꯉꯥꯡꯖꯔꯣꯏ ꯊꯦꯡꯅ ꯈꯪꯉꯣ ꯍꯥꯏꯗꯤ ꯐꯤꯂꯝꯒꯨꯝꯕꯗꯗꯤ ꯃꯥꯏ ꯔꯣꯜ ꯁꯨꯝ ꯑꯀꯠꯄ ꯑꯃ ꯑꯣꯏꯈꯤꯕꯒꯤ ꯁꯨꯝ ꯆꯥꯎꯈꯠꯅꯕ ꯆꯔꯥꯡꯅꯕ ꯑꯗꯨ ꯉꯥꯛꯇꯅꯦ ꯑꯩꯅ ꯄꯤꯕꯤꯔꯤꯁꯦ ꯁꯨꯝ ꯔꯣꯜꯗꯣ ꯆꯥꯟꯅꯈꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯒꯤ ꯑꯣꯏꯕꯅꯦꯕ ꯇꯁꯦꯡꯅ ꯑꯁꯦꯡꯕꯗꯗꯤ ꯍꯣꯏ ꯃꯈꯣꯟꯁꯤꯕꯨꯗꯤ ꯈꯤꯇꯪ ꯅꯨꯄꯥꯗꯧꯅ ꯇꯧꯕꯅꯦ ꯑꯗꯨꯕꯨ ꯁꯤ ꯋꯥꯉꯥꯡꯁꯤꯗꯤ ꯁꯨꯝ ꯕꯤꯍꯦꯕꯤꯌꯔ ꯀꯩꯀꯥꯕꯨꯗꯤ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯇꯧꯕꯅꯦꯕ ꯑꯗꯨꯒꯤ ꯅꯪꯗꯨꯗꯤ ꯊꯥꯒꯠꯂꯒ ꯂꯪꯊꯔꯛꯄ ꯑꯃꯁꯨ ꯌꯥꯎꯔꯤ ꯍꯧꯖꯤꯛꯀꯤꯗꯣ ꯍꯣꯔꯦꯟ ꯆꯥꯛ ꯂꯣꯏꯔꯀꯥꯟꯗ ꯁꯤ ꯃꯥꯔꯤ ꯌꯥꯔꯅꯤ ꯅꯪꯗꯤ ꯆꯥꯛ ꯂꯣꯏꯔꯦ ꯅꯪ ꯆꯥꯛ ꯂꯣꯏꯔꯀꯥꯟꯗ ꯍꯥꯏꯗꯣ ꯑꯩ ꯁꯨꯝ ꯀꯃꯦꯟ ꯄꯥꯊꯣꯛꯏꯀꯥꯟꯗ ꯂꯣꯏꯁꯤꯜ ꯂꯩꯔꯝꯃꯦ ꯆꯠꯂꯣ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯁꯪꯒꯤꯇꯥ ꯃꯥꯏꯕꯝ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟꯅꯦ ꯁꯤꯅ ꯑꯩ ꯀꯃꯦꯟ ꯑꯣꯏꯗꯣꯏꯅꯦ ꯕ꯭ꯔꯣꯁꯦ ꯏꯪ ꯇꯞꯄꯦ ꯌꯥꯝꯅ ꯃꯊꯛ ꯊꯣꯡꯕꯗ ꯔꯦꯁꯄꯦꯛ ꯌꯥꯝꯅ ꯂꯩ ꯌꯥꯝ ꯐꯩ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩ ꯔꯤꯑꯦꯛꯁꯟꯗ ꯌꯦꯡꯉꯣ ꯃꯥ ꯍꯧꯖꯤꯛ ꯍꯥꯏꯔꯛꯄꯗꯣ ꯃꯊꯛ ꯊꯣꯡꯕꯗ ꯔꯦꯁꯄꯦꯛ ꯂꯩꯒꯗꯧꯅꯤꯀꯣ ꯍꯧꯖꯤꯛ ꯏꯟꯈꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤ ꯁꯨꯝ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯗꯕ ꯃꯊꯛ ꯊꯣꯡꯕꯗꯕꯨ ꯀꯩ ꯍꯥꯏꯅꯤ ꯕꯦꯕꯥꯔ ꯂꯝꯆꯠ ꯂꯩꯇꯕꯀꯣ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯊꯦꯡꯅꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯊꯛꯁꯤ ꯈꯥꯁꯤ ꯍꯥꯏꯕꯁꯤꯗꯤ ꯂꯩꯒꯗꯧꯅꯤ ꯑꯍꯜ ꯂꯃꯟꯗ ꯅꯣꯡꯃ ꯆꯠꯀꯗꯧꯅꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯩꯕꯨ ꯊꯥꯒꯠꯄꯤꯔꯛꯄ ꯌꯥꯝ ꯍꯔꯥꯎꯖꯩꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯒꯤ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯑꯃꯩꯁꯥꯡ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟꯅꯦ ꯑꯩꯒꯤ ꯈꯔ ꯖꯦꯅꯤꯐꯔꯅ ꯑꯉꯥꯡ ꯑꯗꯨꯝ ꯃꯥꯜꯂꯦꯗ ꯍꯥꯏꯔꯦꯀꯣ ꯑꯗꯨꯒ ꯆꯦ ꯌꯥꯏꯃꯗ ꯑꯍꯟ ꯃꯥꯜꯂꯦꯗ ꯑꯩꯒꯤ ꯃꯤꯠꯅꯔ ꯃꯌꯥꯝꯁꯨ ꯑꯩꯅ ꯍꯥꯏꯕꯗꯨ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅꯔꯛꯑꯣꯏ ꯑꯩꯈꯣꯏ ꯆꯦ ꯌꯥꯏꯃꯅ ꯑꯍꯟ ꯃꯥꯜꯂꯤ ꯑꯩꯅ ꯑꯇꯣꯝꯕꯤ ꯑꯁꯦꯡꯕꯗꯩꯗꯤ ꯑꯍꯟꯅꯦꯕ ꯑꯗꯨꯅ ꯑꯃꯗꯨꯅ ꯑꯩꯈꯣꯏ ꯑꯍꯟ ꯅꯪ ꯑꯗꯨꯝ ꯌꯥꯟꯕ ꯑꯣꯏꯍꯜꯂꯁꯤ ꯅꯨꯄꯥꯁꯤ ꯃꯔꯛꯇ ꯂꯩꯍꯟꯕꯤꯔꯒꯦ ꯑꯗꯨ ꯃꯌꯥꯝꯅ ꯑꯩꯁꯦ ꯑꯩꯈꯣꯏ ꯆꯦꯒꯤ ꯃꯌꯥꯝꯕꯔ ꯍꯪꯕꯤꯔꯛꯄ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨ ꯅꯠꯆꯗꯦ ꯑꯩꯅ ꯑꯩꯈꯣꯏ ꯆꯦꯒꯤ ꯃꯧꯄꯥꯅꯦꯕ ꯃꯧꯄꯥ ꯅꯠꯇꯦ ꯅꯪ
ꯈꯔ ꯐꯥꯁꯅꯦ ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯔꯦ ꯑꯩ ꯀꯃꯦꯟ ꯑꯣꯏꯗꯣꯏꯅꯤꯀꯣ ꯂꯤꯅꯔ ꯖꯦꯛ ꯀꯦꯅꯥꯏꯟ ꯄꯤꯕꯤꯔꯛꯄ ꯋꯥ ꯉꯥꯡꯕꯗ ꯌꯥꯝ ꯅꯨꯡꯂꯛꯑꯦ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯑꯍꯜ ꯂꯃꯟꯗ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕ ꯃꯃꯤ ꯎꯏ ꯏꯃꯥ ꯏꯄꯥꯅ ꯐꯖꯅ ꯌꯣꯛꯄꯤꯔꯛꯄ ꯃꯃꯤꯅꯦ ꯍꯦꯠꯁ ꯑꯣꯐ ꯇꯨ ꯌꯨ ꯕ꯭ꯔꯣ ꯀꯤꯞ ꯒꯣꯌꯤꯡ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯣ ꯑꯩꯗꯤ ꯅꯣꯡꯂꯨꯛꯄ ꯎꯗ ꯆꯥꯔ ꯈꯪꯗꯦ ꯑꯩꯉꯣꯟ ꯅꯣꯡꯂꯨꯛꯄ ꯑꯝꯇ ꯍꯥꯏꯗꯦ ꯑꯁꯨꯛ ꯀꯨꯏꯅ ꯀꯃꯨꯅꯤꯇꯤ ꯄꯥꯏꯕ ꯅꯣꯡꯂꯨꯛꯄ ꯍꯥꯏꯕ ꯑꯝꯇ ꯍꯥꯏꯇꯕ ꯋꯥꯅꯤ ꯃꯣꯏꯁꯦꯅ ꯑꯩꯉꯣꯟꯗ ꯗꯣꯡ 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 ꯉꯥꯡꯊꯣꯛꯄ ꯑꯗꯨꯒꯤꯅꯦꯕ ꯃꯥ ꯅꯣꯡꯂꯨꯛꯄ ꯉꯥꯛꯇꯅꯦ ꯃꯉꯣꯟꯗ ꯍꯥꯏꯔꯛꯀꯗꯣꯏꯅꯦ ꯑꯝꯇꯗꯤ ꯄꯤꯕꯤꯔꯛꯑꯣ ꯌꯦꯡꯉꯣ ꯅꯣꯡꯂꯨꯛꯄ ꯀꯥꯏꯅ ꯃꯌꯥꯝ ꯄꯨꯁꯜꯂꯒ ꯑꯗꯣ ꯑꯩ ꯆꯥꯛ ꯌꯥꯎꯗ꯭ꯔꯦ ꯆꯥꯛ ꯌꯥꯎꯗꯅ ꯆꯥꯁꯜꯂꯣ ꯑꯩꯕꯨ ꯆꯥꯛꯁꯦ ꯆꯥꯈꯤꯁꯤꯔꯣ ꯆꯥꯁꯜꯂꯣ ꯆꯥꯔꯣꯏꯒꯦ ꯈꯟꯕꯅꯦ ꯑꯗꯒꯤ ꯅꯪꯉꯣꯟꯗ ꯊꯧꯖꯜꯂꯨꯔꯣ ꯅꯪ ꯆꯥꯔꯣꯏꯗ꯭ꯔꯣ ꯆꯥꯁꯜꯂꯣ ꯑꯩ ꯀꯌꯥ ꯀꯩꯗꯧꯗ꯭ꯔꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯝ ꯍꯣꯠꯅꯕꯤꯔꯣ ꯑꯩꯅ ꯆꯥꯕ ꯑꯃ ꯍꯣꯠꯅꯔꯒꯦ ꯃꯊꯪꯒꯤꯁꯨ ꯑꯩ ꯀꯃꯦꯟ ꯑꯣꯏꯅ ꯂꯥꯛꯑꯦ ꯀꯣ ꯑꯗꯨꯝ ꯆꯤꯡꯊꯣꯛ ꯈꯣꯠꯄꯗꯣ ꯄꯥꯊꯣꯛꯆꯔꯛꯑꯒꯦ ꯁꯤꯒꯨꯝꯕ ꯀꯃꯦꯟꯁꯤꯗꯤ ꯌꯥꯎꯕ ꯆꯠꯀꯥꯟꯗ ꯀꯗꯥꯏ ꯆꯦꯟꯈ꯭ꯔꯦ ꯑꯗꯒꯤ ꯑꯩꯒꯤ ꯃꯇꯨꯡꯁꯦ ꯎꯅꯤ ꯁꯣꯝꯗ ꯃꯊꯥ ꯁꯥꯏ ꯌꯦꯟꯁꯤꯅ ꯎꯪꯒꯤ ꯉꯥꯛꯇꯪ ꯃꯀꯨ ꯈꯜꯂꯤꯅꯦ ꯑꯩꯁꯦ ꯑꯩꯈꯣꯏ ꯆꯦ ꯀꯃꯦꯟ ꯊꯤꯕꯅꯦꯕ ꯑꯩꯒꯤꯁꯦ ꯑꯗꯨꯒꯤꯅꯦꯕ ꯀꯩꯅꯣꯍꯦ ꯑꯩꯒꯤ ꯊꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯆꯦ ꯈꯪꯅꯤꯡꯕ ꯃꯌꯥꯝ ꯂꯥꯛꯑꯦꯕ ꯅꯪꯒꯤꯁꯨ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯪꯒꯤꯁꯨ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯁꯨ ꯑꯩꯈꯣꯏ ꯆꯦꯒꯤꯀꯣ ꯃꯥꯏꯁꯨ ꯈꯔ ꯍꯥꯏꯗꯣꯛꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯩ ꯆꯦꯒꯤ ꯉꯥꯛꯇ ꯈꯪꯅꯤꯡꯒꯅꯣ ꯑꯩꯈꯣꯏ ꯆꯦ ꯀꯣꯏꯁꯟ ꯐꯅꯌꯥꯝ ꯂꯥꯛꯑꯦꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯁꯨꯀꯣ ꯑꯗꯨꯅ ꯑꯩ ꯃꯦꯁꯦꯖꯁꯦ ꯑꯃꯃꯨꯛ ꯑꯩ ꯍꯟꯉꯝꯖꯗꯕꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯨ ꯀꯌꯥ ꯄꯥꯏꯗꯦ ꯍꯣꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯣ ꯍꯟꯗꯤ ꯍꯟꯖꯩꯀꯣ ꯑꯗꯨꯕꯨ ꯁꯨꯝ ꯑꯩꯅꯒ ꯍꯜꯂꯨꯔꯒ ꯑꯃꯨꯛ ꯔꯤꯄ꯭ꯂꯥꯏ ꯄꯤꯕꯤꯔꯛꯇꯕꯁꯨ ꯐꯅꯌꯥꯝ ꯌꯥꯎꯋꯦꯕ ꯑꯩꯗꯤ ꯔꯤꯄ꯭ꯂꯥꯏꯁꯦ ꯑꯅꯝꯕ ꯂꯣꯏ ꯄꯤꯖꯕꯅꯦꯕꯀꯣ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯍꯟꯗꯕꯁꯨ ꯇꯧꯗꯕꯅꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯊꯥꯕꯤꯔꯛꯀꯦꯔꯥ ꯑꯗꯩ ꯌꯨꯇ꯭ꯌꯨꯕꯇꯕꯨ ꯊꯥꯕꯤꯔꯛꯀꯦꯔꯥ ꯂꯣꯏ ꯄꯤꯔꯛꯄꯅꯦꯕ ꯑꯩꯗꯤ ꯀꯣ ꯂꯣꯏ ꯍꯟꯁꯨ ꯍꯟꯖꯕꯅꯦ ꯑꯗꯣ ꯑꯩꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯒ ꯁꯨꯝ ꯅꯣꯏꯅ ꯍꯧꯔꯒ ꯑꯃꯨꯛ ꯍꯟꯕꯤꯔꯛꯇꯕ ꯍꯣꯏ ꯑꯩꯅꯒ ꯍꯜꯂꯨꯔꯒ ꯑꯃꯨꯛ ꯍꯟꯕꯤꯔꯛꯇꯕ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯐꯔꯛ ꯇꯥꯏꯅꯦ ꯑꯗꯨꯝ ꯄꯥꯊꯣꯛꯆꯔꯛꯄꯅꯦ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯉꯥꯉꯣꯝ ꯂꯤꯊꯣꯏꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟ ꯑꯣꯏꯗꯣꯏꯅꯦ ꯗꯗꯥ ꯍꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯁꯛ ꯂꯣꯏ ꯐꯖꯩꯌꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯩ ꯀꯣꯀꯣꯁꯨ ꯌꯥꯝ ꯅꯨꯡꯁꯤꯃꯜꯂꯦ ꯀꯣ ꯅꯆꯤꯟ ꯅꯅꯥꯎꯅ ꯄꯤꯕꯤꯔꯛꯄ ꯑꯣꯏꯗꯣꯏꯅꯦ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯄꯣꯠꯇꯣ ꯁꯥꯗꯤ ꯍꯣꯝ ꯂꯩꯔꯝꯗ꯭ꯔꯦ ꯀꯣꯀꯣ ꯄꯜꯂꯛꯑꯒ ꯑꯩꯈꯣꯏ ꯄꯣꯠꯇꯤ ꯑꯩꯈꯣꯏ ꯁꯨꯝ ꯆꯥꯛ ꯆꯥꯕꯁꯦ ꯀꯣꯏꯆꯦꯟ ꯆꯦꯟꯖꯩꯌꯦꯕ ꯌꯥꯝ ꯅꯨꯡꯁꯤꯖꯥꯅꯤꯁꯦ ꯎꯔ ꯎꯔꯒ ꯌꯥꯝ ꯑꯗꯣ ꯅꯨꯡꯁꯤꯕꯅꯦ ꯄꯤꯛ ꯄꯤꯛꯈꯩ ꯆꯥꯕꯅꯤꯅ ꯊꯥꯡꯒꯠꯂꯛꯄ ꯌꯥꯗ꯭ꯔꯦ ꯆꯥꯎꯕꯁꯨ ꯍꯦꯟꯗ꯭ꯔꯕꯅꯦꯕ ꯄꯤꯛꯇꯛ ꯄꯤꯛꯇꯦ ꯃꯥꯅ ꯈ꯭ꯋꯥꯏꯗꯩ ꯄꯤꯛꯏ ꯅꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝꯗꯒꯤ ꯑꯄꯤꯛꯄ ꯑꯃ ꯊꯨꯡꯉꯦ ꯑꯩꯈꯣꯏꯗ ꯑꯗꯨ ꯅꯨꯡꯁꯤꯕꯗꯤ ꯂꯣꯏꯔꯦ ꯑꯗꯩ ꯌꯥꯝ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯑꯃ ꯄꯤꯕꯤꯔꯦ ꯁꯤ ꯀꯃꯦꯟꯁꯦ ꯍꯧꯖꯤꯛꯇ ꯊꯦꯡꯅꯗ ꯉꯥꯏꯔꯤꯀꯣ ꯑꯩ ꯄꯥꯊꯣꯛꯆꯔꯛꯀꯦ ꯅꯍꯥꯟꯒꯩ ꯊꯦꯡꯅꯗꯕ꯭ꯔꯣ ꯍꯥꯏꯁꯦ ꯍꯣꯏ ꯊꯦꯡꯗꯤ ꯊꯦꯡꯅꯩꯌꯦꯕꯀꯣ ꯁꯨꯝ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯕꯗ ꯌꯥꯎꯔꯝꯕꯗꯣ ꯊꯣꯊꯣꯏ ꯊꯣꯏꯕꯤ ꯍꯥꯎꯕꯝ ꯗꯦꯕꯤꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯩ ꯊꯣꯊꯣ ꯅꯣꯏ ꯌꯥꯝ ꯅꯪꯃ ꯍꯣꯏ ꯅꯣꯏ ꯃꯃꯥꯒ ꯕꯕꯥꯒꯁꯦ ꯑꯉꯥꯡ ꯁꯦꯝꯕ ꯌꯥꯝ ꯍꯩꯔꯦ ꯑꯉꯥꯡ ꯑꯃ ꯄꯣꯛꯄꯕꯨ ꯑꯊꯤꯕ ꯑꯝꯇ ꯌꯥꯎꯗꯕ ꯂꯥꯏ ꯃꯆꯥꯗꯧꯅ ꯐꯖꯕ ꯉꯥꯛꯇ ꯄꯣꯛꯑꯝꯃꯦ ꯀꯩ ꯆꯥꯔꯒ ꯄꯣꯛꯈꯤꯕꯖꯥꯠꯅꯣ ꯃꯃꯥꯗ ꯑꯝꯇ ꯍꯪꯕꯤꯌꯨꯒ ꯑꯗꯨꯗꯤ ꯃꯃꯥ ꯌꯥꯎꯔꯀꯥꯟꯗ ꯄꯥꯎꯈꯨꯝ ꯄꯤꯍꯟꯒꯦ ꯁꯣꯏꯗꯅꯃꯛꯀꯤ ꯃꯉꯣꯟꯗ ꯄꯥꯎꯈꯨꯝ ꯄꯤꯍꯟꯒꯦ ꯃꯃꯥ ꯌꯥꯎ ꯍꯪꯕꯤꯔꯛꯑꯣꯌꯦ ꯌꯥꯝ ꯐꯖꯕ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯍꯟꯖꯔꯛꯀꯦ ꯑꯩꯈꯣꯏ ꯃꯥꯒ ꯃꯊꯪꯗ ꯁꯨꯝ ꯅꯝꯃꯒꯗꯤꯀꯣ ꯑꯗꯨꯃꯥꯏꯅ ꯄꯤꯍꯟꯖꯔꯛꯀꯦ ꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯑꯩꯈꯣꯏꯅ ꯄꯤꯖꯔꯛꯑꯔꯣꯏꯒꯦ ꯗꯤꯁꯤꯄ꯭ꯂꯤꯟ ꯈꯨꯠꯂꯩꯁꯦ ꯂꯦꯝꯁꯨ ꯂꯦꯝꯃꯦ ꯚꯣꯏꯁꯁꯤꯁꯨ ꯌꯥꯝ ꯃꯩ ꯇꯥꯏ ꯑꯅꯥꯃꯤꯀꯥ ꯎꯁꯝꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟꯅꯤ ꯊꯦꯡꯛ ꯌꯨ ꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯃꯥꯜꯂꯦ ꯃꯥꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯉꯥꯛꯇ ꯄꯥꯊꯣꯛꯇ꯭ꯔꯣ ꯉꯁꯤꯁꯦ ꯄꯥꯕꯤ 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 ꯌꯥꯏ 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 ꯅꯪꯗꯤ ꯉꯥꯛꯇ ꯁꯨꯝ ꯈꯪꯅꯕꯒ ꯄꯥꯈꯠꯂꯛꯑꯕꯅꯤꯅ ꯁꯔꯗꯤ ꯑꯩ ꯆꯪꯅ ꯀꯩꯅꯣ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟ ꯑꯣꯏꯗꯣꯏꯅꯦ ꯖꯦꯅꯤꯐꯔꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯅꯦꯆꯔꯦꯜ ꯑꯣꯏꯌꯦ ꯋꯥ ꯉꯥꯡꯕꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯤꯔꯦ ꯑꯩꯗꯤ ꯅꯦꯆꯔꯦꯜ ꯉꯥꯛꯇꯅꯦ ꯁꯦꯝꯗꯣꯟ ꯁꯥꯗꯔꯒ ꯉꯥꯡꯕ ꯍꯩꯇꯦ ꯑꯗꯩ ꯑꯃꯅ ꯁꯣꯃꯥ ꯕꯤ ꯄꯤꯛꯄꯦꯟ ꯀꯣ ꯉꯔꯥꯡꯇ ꯖꯦꯅꯤꯐꯔꯒꯤ ꯑꯗꯨꯝ ꯌꯦꯡꯉꯝꯃꯤꯅꯦ ꯎꯍꯜꯂꯣ ꯃꯥꯏꯊꯣꯡꯗꯣ ꯍꯥꯏꯕꯤꯔꯦ ꯑꯗꯩ ꯀꯕꯤꯇꯥ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯕꯤꯔꯛꯄ ꯀꯃꯦꯟ ꯁꯤꯂꯣꯡ ꯀꯥꯏꯋꯥꯏꯗꯅꯣ ꯍꯣꯇꯦꯜꯁꯦ ꯑꯗꯨꯒ ꯀꯩ ꯃꯃꯤꯡꯅꯣꯌꯦ ꯍꯣꯇꯦꯜ ꯃꯃꯤꯡꯗꯣ ꯀꯩꯅꯣ ꯀꯥꯎꯈ꯭ꯔꯦꯅ ꯁꯔꯨꯁꯦ ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯊꯝꯃꯒꯦ ꯁꯤꯜꯚꯔ ꯁ꯭ꯀꯥꯏ ꯍꯥꯏꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯗꯣ ꯁꯤꯜꯚꯔ ꯁ꯭ꯀꯥꯏ ꯑꯣ ꯁꯤꯜꯚꯔ ꯁ꯭ꯀꯥꯏ ꯀꯣ ꯃꯐꯝꯗꯨꯅ ꯂꯩꯇꯨꯝ ꯈ꯭ꯔꯍꯥꯡ ꯀꯣ ꯂꯩꯇꯨꯝ ꯂꯥꯏꯄꯨꯡ ꯈ꯭ꯔꯍꯥꯡꯗ ꯈꯔ ꯂꯩꯕ ꯒꯦꯁ ꯍꯥꯎꯁ ꯃꯣꯏꯒꯤ ꯂꯝ ꯑꯣꯏꯗꯣꯏꯅꯦ ꯃꯃꯤꯡꯁꯦ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯂꯝꯁꯦ ꯖꯒꯥꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯑꯗꯨ ꯃꯐꯝꯗꯨꯕꯨꯗꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯌꯦ ꯅꯨꯡꯉꯥꯏꯌꯦ ꯂꯩꯕ ꯆꯥꯕꯒꯤꯗꯤ ꯑꯁ ꯑꯩꯗꯤ ꯑꯗꯨꯗꯀꯣ ꯃꯣꯏꯒꯤ ꯃꯣꯃꯣꯗꯣ ꯃꯣꯃꯣ ꯃꯆꯥꯗꯨ ꯆꯥꯍꯧꯋꯤꯗꯅꯀꯣ ꯑꯆꯧꯕ ꯆꯥꯍꯧꯗꯕꯗꯤ ꯌꯥꯝ ꯄꯦꯟꯗꯦ ꯏꯕꯥꯅꯤꯗꯨ ꯆꯦꯂꯦꯟꯖ ꯇꯧꯒꯗꯕꯅꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯃꯣꯃꯣ ꯑꯗꯨꯏ ꯄꯣꯠꯇꯣ ꯑꯆꯧꯕꯗꯣ ꯍꯣ ꯑꯆꯧꯕꯗꯣ ꯑꯗꯨꯏ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯁꯦꯡꯕꯩ ꯕꯕꯥ ꯑꯩꯁꯨ ꯍꯣꯏ ꯚꯥꯞ ꯀꯩ ꯍꯣꯏ ꯑꯣꯏꯔꯦ ꯃꯁꯥ ꯉꯝꯖꯜꯂꯛꯇꯕꯗꯣ ꯑꯗꯨꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯃꯁꯥ ꯈꯟꯗꯤ ꯉꯝꯃꯛꯇꯕꯗꯒꯤ ꯈꯜꯂꯝꯃꯦꯕ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯗꯤ ꯑꯗꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ ꯃꯈꯥ ꯃꯆꯥꯗꯨꯗꯤ ꯆꯥꯔꯛꯑꯦ ꯃꯣꯃꯣ ꯑꯆꯧꯕꯗꯣ ꯃꯣꯏꯒꯤꯗꯤ ꯆꯥꯔꯛꯇꯦ ꯑꯗꯨ ꯆꯥꯔꯛꯇꯕꯤ ꯑꯗꯨ ꯆꯥꯕ ꯑꯣꯏꯅ ꯆꯠꯂꯨꯁꯤꯔꯥ ꯑꯃꯨꯛꯀ ꯌꯥꯏ ꯑꯃꯨꯛ ꯆꯠꯂꯨꯁꯦ ꯑꯗꯨ ꯆꯥꯕꯩ ꯅꯃꯥꯗ ꯑꯗꯨ ꯆꯥꯕꯩꯗꯃꯛꯇꯒ ꯄꯩꯁꯥ ꯇꯤꯡꯉ ꯆꯠꯄꯗꯣ ꯆꯥꯍꯧꯗꯕ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯕ ꯅꯪꯗꯤ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯨꯁꯨ ꯌꯨꯝ ꯍꯜꯂꯛꯑ ꯄꯦꯟꯗꯕꯗꯣ ꯅꯤꯡꯁꯤꯡꯉꯛꯏꯕ ꯑꯥ ꯂꯩ ꯉꯥꯏꯁꯨ ꯅꯤꯡꯁꯤꯡꯗꯕ ꯋꯥꯅꯤ ꯑꯗꯒꯤ ꯃꯊꯪ ꯀꯃꯦꯟꯁꯤꯅ ꯔꯣꯃꯤꯇꯥ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟꯅꯦ
ꯆꯦꯁꯤ ꯅꯤꯝꯄꯔꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯐꯤꯂꯝꯗ ꯃꯟꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯊꯦꯡꯛ ꯌꯨ. ꯑꯗꯣ ꯁꯤꯒꯤꯀꯣ ꯁꯤꯒꯤ ꯀꯃꯦꯟต์ꯃꯃꯥꯡꯗꯁꯨ ꯀꯌꯥꯔꯛꯇꯤ ꯂꯥꯛꯈ꯭ꯔꯕꯅꯦ ꯑꯗꯣ ꯑꯩꯅꯁꯨ ꯍꯥꯏꯒꯦ ꯑꯩꯈꯣꯏꯁꯦ ꯍꯥꯏ. ꯃꯁꯥꯗꯁꯨ ꯍꯥꯏꯍꯟꯈ꯭ꯔꯕꯅꯦ ꯍꯥꯏ. ꯑꯗꯣ ꯃꯥꯒꯤꯁꯦ ꯁꯨꯝ ꯇꯥꯏꯃꯤꯡꯗꯣ. ꯍꯣꯏ ꯐꯣꯇꯣꯁꯨꯠ ꯑꯃꯁꯨ ꯑꯗꯨꯝ ꯇꯧꯖꯅꯤꯡꯕꯅꯦꯕꯀꯣ ꯇꯧꯖꯅꯤꯡꯉꯒꯁꯨ ꯃꯥꯒꯤ ꯃꯌꯥꯝꯅ ꯈꯪꯗꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯨ ꯀꯩꯅꯣꯗ ꯅꯨꯡꯁꯤꯕꯤꯕꯒꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯥꯒꯤ ꯍꯥꯏꯕꯤꯔꯛꯑꯦ. ꯍꯧꯖꯤꯛ ꯕ꯭ꯔꯦꯁꯂꯦꯠ ꯐꯥꯔꯤꯕꯀꯣ ꯁꯤꯒꯤ ꯕ꯭ꯔꯦꯁꯂꯦꯠꯁꯤꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒꯤꯅꯦ ꯑꯗꯨꯅ ꯕ꯭ꯔꯦꯁꯂꯦꯠ ꯁꯥꯕꯗꯣ ꯑꯩ ꯀꯩꯅꯣꯗꯤ ꯍꯦꯜꯂꯦ. ꯆꯍꯤ 1.5ꯗꯤ ꯁꯨꯔꯦ. ꯑꯃꯨꯛꯈꯥꯏ ꯁꯨꯔꯦꯕ ꯑꯗꯨꯗꯨꯒꯤꯗꯤ ꯍꯟꯗꯛ ꯑꯣꯏꯗꯣꯏꯅꯦ. ꯖꯨꯂꯥꯏꯗꯀꯣ ꯑꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯊꯕꯛꯀꯤ ꯇꯥꯟꯖꯥꯁꯨ ꯍꯣꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯇꯟꯖꯥꯁꯨ ꯑꯗꯨꯒ ꯕ꯭ꯔꯦꯁꯂꯦꯠ ꯑꯃꯨꯛ ꯐꯥꯕꯅꯤꯅꯀꯣ ꯑꯗꯒꯤ ꯅꯣꯛꯄ ꯈꯣꯠꯄꯗ ꯃꯤꯅ ꯌꯥꯝ ꯐꯖꯅ ꯁꯦꯠꯂꯒ ꯌꯥꯗꯅ ꯃꯔꯝ ꯑꯃꯨꯛ ꯁꯦꯝꯗꯣꯏꯅꯦ ꯍꯥꯏꯕ. ꯃꯥꯅꯦ. ꯑꯗꯨꯒꯤꯁꯨ ꯈꯜꯂꯒꯁꯨ ꯑꯃꯨꯛ ꯂꯩꯔꯦ ꯇꯥꯏꯃꯤꯡꯁꯨ ꯁꯪꯗꯕ ꯑꯗꯨ ꯁꯤ ꯂꯧꯊꯣꯛꯈ꯭ꯔꯒ ꯑꯗꯨꯗꯒꯤ ꯁꯨꯇꯤꯒꯨꯝꯕ ꯂꯩꯔꯀꯥꯟꯗ ꯅꯝꯒꯦ ꯀꯥꯏꯗꯤ ꯑꯗꯨꯝ ꯈꯜꯂꯦ ꯋꯥꯈꯜꯗ. ꯌꯥꯏꯗꯨꯁꯨ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯅ ꯅꯝꯃꯁꯨ ꯌꯥꯏꯗꯅ. ꯌꯥꯏ. ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯏꯉꯣ ꯃꯌꯥꯝ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯕꯅꯤꯅ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯖꯩ. ꯑꯗꯨꯒ ꯅꯪꯅ ꯇꯧꯅꯤꯡꯉꯝꯗꯣꯏꯁꯦ ꯑꯩꯅ ꯃꯥ ꯆꯥꯟꯁ ꯑꯃ ꯍꯥꯏꯍꯧꯕꯅꯤꯀꯣ. ꯑꯩꯉꯣꯟꯗꯒ ꯑꯣꯟꯁꯤꯜꯂꯛꯑꯦ. ꯃꯥꯁꯨ ꯐꯣꯇꯣꯒꯨꯝꯕ ꯅꯝꯕꯕꯨꯗꯤ ꯌꯥꯝ ꯄꯥꯝꯖꯕꯅꯦ ꯃꯁꯥꯒꯤ. ꯌꯥꯝ ꯚꯤꯗꯤꯑꯣ ꯐꯣꯇꯣꯕꯨꯗꯤ ꯑꯗꯨꯝ ꯄꯥꯝꯃꯦꯕꯀꯣ ꯄꯥꯝꯕꯁꯦ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯦ ꯇꯁꯦꯡꯅ ꯑꯩꯁꯦ ꯅꯝꯕ ꯈꯣꯠꯄꯕꯨꯗꯤ ꯍꯣꯏ ꯄꯥꯝꯃꯦ ꯄꯥꯝ ꯇꯥꯔꯒꯁꯨ ꯑꯗꯨꯒꯨꯝꯕ ꯂꯥꯏꯟ ꯆꯪꯕ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗꯁꯨ ꯄꯥꯝꯃꯒꯁꯨ ꯀꯩ ꯍꯥꯏꯒꯗꯒꯦꯅꯦ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯃꯅꯨꯡꯗ ꯋꯥ ꯑꯃ ꯂꯩꯇ꯭ꯔꯥ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃꯗꯤ ꯂꯩ. ꯆꯃꯝꯅꯩꯁꯨ ꯁꯨꯝ ꯃꯁꯥꯗꯩ ꯃꯌꯥꯝꯁꯨ ꯍꯥꯏꯕꯤꯔꯛꯄ ꯌꯥꯎꯋꯦ ꯁꯨꯝ ꯑꯦꯜꯕꯝ ꯀꯨꯝꯃꯛꯑꯣ ꯑꯗꯩ ꯑꯃ ꯍꯥꯏꯕꯤꯔꯛꯑꯦꯕ ꯑꯩꯁꯨ ꯀꯩ ꯄꯥꯝꯃꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯁꯨꯝ ꯀꯣꯂꯦꯖ ꯑꯃ ꯀꯥꯕꯒꯤ ꯇꯥꯏꯃꯤꯡꯗꯨꯁꯨ ꯁꯨꯝ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒꯤ. ꯅꯪꯒꯤꯕꯨ ꯀꯔꯤ ꯋꯥꯔꯅꯤ ꯑꯩ ꯅꯝꯊꯕꯤꯒꯗ꯭ꯔꯣ ꯑꯩꯅ ꯅꯝꯕꯤꯔꯒꯦ ꯅꯪꯗꯤ. ꯌꯥꯏ. ꯄꯦꯅꯥ ꯑꯃ ꯀꯩꯅꯣ ꯇꯧꯔꯒ ꯁꯤ ꯂꯣꯏꯁꯤꯜꯂꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯛꯁꯨ ꯂꯣꯏꯖꯔꯦꯕꯀꯣ ꯁꯤꯁꯦ ꯑꯝꯇ ꯂꯣꯏꯁꯤꯟꯖꯔꯛꯑꯒꯦ ꯑꯩꯈꯣꯏꯁꯦ ꯂꯣꯏꯁꯤꯜꯂꯣ. ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯈ꯭ꯔꯅꯦꯕ. ꯌꯥꯝ ꯁꯥꯡꯕꯁꯨ ꯌꯥꯝ ꯇꯟꯕꯅꯤ ꯌꯦꯡꯅꯤꯡꯗꯕꯅꯤ. ꯄꯥꯝꯃꯨꯏꯌꯦꯕꯀꯣ ꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ. ꯂꯣꯏꯁꯤꯜꯂꯣ ꯅꯪ. ꯑꯩꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯩꯗꯤ ꯆꯥꯅꯤꯡꯗꯕ ꯉꯥꯛꯇ ꯉꯥꯏꯔꯦ. ꯆꯥꯎ. ꯁꯤꯗ ꯁꯤ ꯁꯔꯨꯁꯦ ꯁꯤꯗ ꯍꯥꯎ ꯅꯞꯇ꯭ꯔꯥ ꯁꯤ ꯆꯥꯔꯗꯤ ꯌꯥꯔꯦ. ꯌꯦꯡꯉꯨꯅꯦ ꯑꯗꯨꯒ ꯁꯤꯁꯦ ꯆꯥꯕꯅ ꯁꯤ ꯌꯥꯝ ꯆꯥꯅꯤꯡꯗꯦ ꯑꯩ ꯁꯤꯁꯦ. ꯐꯥꯏꯒꯟꯒ ꯑꯗꯣ ꯁꯤꯒꯨꯝꯕꯁꯦꯀꯣ ꯀꯥꯡꯍꯧ ꯉꯧꯕꯗꯤ ꯍꯥꯎꯕꯅꯦ. ꯀꯥꯡꯍꯧ ꯃꯣꯔꯣꯛ ꯁꯥꯅ ꯉꯧꯕꯗꯣ ꯄꯨꯡ ꯁꯨꯔ ꯉꯧꯕꯗꯣ ꯑꯩ ꯆꯥꯅꯤꯡꯗꯦ. ꯆꯥꯕꯅ ꯇꯨ ꯑꯩ ꯐꯥꯏꯒꯟꯒ ꯉꯁꯥꯏꯗꯩ ꯃꯁꯥ ꯂꯣꯏ ꯀꯥꯆꯤꯟꯗ ꯊꯝꯃꯤꯅꯦ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯩ ꯉꯁꯥꯏ ꯀꯥꯆꯤꯟꯗ ꯊꯝꯃꯤ ꯃꯌꯥꯝꯁꯦ ꯑꯍꯥꯎꯕ ꯃꯌꯥꯝꯗꯣ. ꯐꯥꯏꯒꯟꯒ ꯃꯁꯥ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯇꯣꯡ ꯂꯣꯏ ꯊꯝꯃꯝꯕ ꯋꯥꯅꯦ. ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯅꯪ ꯃꯇꯨꯡꯗꯣ ꯅꯪꯗꯤ ꯍꯛꯆꯥꯡ ꯐꯕ ꯃꯤꯗꯤ ꯆꯤꯜꯍꯥꯎ ꯊꯤꯗꯕꯅꯦ. ꯆꯥꯁꯜꯂꯣ ꯄꯪꯆꯥꯗ ꯆꯥꯁꯜꯂꯣ ꯁꯤꯒꯁꯦ ꯆꯤꯈꯥꯏꯌꯣ ꯄꯥꯏꯔꯒ ꯇꯧ. ꯆꯥꯁꯜꯂꯣ. ꯑꯩ ꯆꯥꯅꯤꯡꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯅꯪ ꯆꯥꯁꯜꯂꯣ. ꯃꯌꯥꯝ Q&Aꯒꯤ ꯚꯤꯗꯤꯑꯣꯁꯦꯀꯣ ꯇꯁꯦꯡꯅ ꯑꯩꯅ ꯆꯥꯕꯒꯤꯗ ꯍꯥꯞꯆꯤꯟꯖꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯊꯪꯗ Q&Aꯒꯤ ꯑꯣꯏꯅ ꯐꯖꯅ ꯁꯦꯝꯖꯔꯛꯀꯦ ꯆꯥꯕꯗ ꯁꯨꯃꯥꯏꯅ ꯄꯥꯊꯣꯛꯆꯕꯁꯦ ꯆꯥꯕꯗ ꯂꯦꯝꯗꯣꯔꯦꯕ ꯑꯗꯨ ꯃꯌꯥꯝꯁꯨ ꯍꯥꯏꯕꯤꯔꯛꯄꯗ Q&A ꯁꯦꯝꯕꯤꯔꯛꯑꯣꯅ ꯑꯗꯨꯒꯤ ꯁꯦꯝꯖꯔꯛꯄꯅꯦ ꯑꯗꯨ ꯃꯊꯪꯗꯗꯤ ꯐꯖꯅ ꯁꯦꯝꯃꯛꯑꯒꯦ ꯆꯥꯕꯗ ꯑꯣꯏꯅ ꯋꯥ ꯐꯣꯀꯁ ꯄꯤꯗ ꯌꯥꯔꯣꯏ ꯂꯣꯏ ꯂꯦꯝ ꯇꯥꯔꯦꯕ. ꯑꯩꯗꯤ ꯂꯥꯏꯕꯛ ꯐꯩꯌꯦ ꯐꯣꯟꯁꯦ ꯄꯥꯏꯍꯧꯗꯕꯩ. ꯐꯣꯟꯁꯦ ꯄꯥꯏꯔꯝꯃꯗꯤ ꯆꯥꯐꯝ ꯈꯪꯉꯣꯏꯗꯣꯏꯅꯤ. ꯑꯗꯨꯅꯦ ꯆꯥꯕꯒ ꯀꯃꯦꯟꯒꯁꯦ ꯄꯨꯟꯕ ꯌꯥꯗ꯭ꯔꯤꯁꯤ ꯎꯗ꯭ꯔꯥ. ꯇꯣꯉꯥꯟꯅ ꯁꯦꯝꯃꯝꯕꯅ ꯐꯩ. ꯇꯣꯉꯥꯟꯅ ꯁꯦꯝꯖꯔꯛꯀꯦ. ꯃꯃꯥꯡꯗꯁꯨ ꯁꯦꯝꯈ꯭ꯔꯕꯅꯤ. ꯃꯃꯥꯡ ꯁꯦꯝꯈ꯭ꯔꯕꯅꯦ ꯑꯗꯣ ꯅꯧꯅ ꯑꯃꯨꯛ ꯁꯦꯝꯖꯔꯛꯄꯅꯦ. ꯃꯀꯨ ꯈꯔ ꯌꯥꯎꯔꯝꯃꯦ ꯑꯗꯨ ꯃꯀꯨ. ꯍꯥꯏꯗꯤ ꯂꯦꯝꯃꯝꯕꯁꯦ ꯄꯥꯝꯃꯨꯏꯌꯦꯕ ꯑꯗꯨꯅ ꯃꯃꯥꯡꯗꯁꯨ ꯉꯝꯖꯟꯈꯤꯗꯦꯕꯀꯣ ꯍꯟꯗꯛꯇꯤ ꯇꯁꯦꯡꯅ ꯍꯦꯛꯇ ꯉꯥꯎꯖꯜꯂꯣ ꯅꯪ. ꯉꯝꯖꯜꯂꯒꯦꯅ ꯈꯟꯖꯔꯦ. ꯁꯤꯁꯨ ꯑꯩ ꯁꯔꯨꯛꯅꯦ ꯉꯁꯥꯏ ꯁꯦꯒꯥꯏꯈꯤꯕ ꯆꯥꯅꯤꯡꯗ ꯂꯣꯠꯁꯤꯜꯂ ꯊꯝꯕꯅꯦ ꯎꯗꯅꯕ ꯁꯨꯃꯥꯏꯅ ꯀꯥꯆꯤꯟꯗ. ꯁꯤ ꯆꯥꯁꯜꯂꯣ. ꯇꯜꯂꯦ ꯑꯩ ꯆꯥꯅꯤꯡꯗꯦ ꯁꯤꯁꯦ. ꯌꯥꯔꯣꯏ. ꯑꯩꯗꯤ ꯉꯝꯃꯣꯏ ꯁꯤꯍꯟꯁꯦ. ꯊꯕꯤꯁꯦ ꯆꯥꯖꯒꯦ ꯇꯧꯕꯅꯦ ꯊꯕꯤꯁꯦ ꯉꯁꯤ ꯏꯌꯧ ꯌꯧꯗꯦ. ꯑꯩꯅ ꯄꯥꯝꯕ ꯍꯥꯏꯗꯣ ꯑꯣꯏꯗꯕ. ꯊꯕꯤꯁꯦ ꯂꯤꯁꯨ ꯂꯤꯁꯤꯜꯂꯛꯄꯩ ꯑꯣꯏꯗꯣꯏꯅꯦ. ꯈꯪꯗꯦꯗ ꯅꯪꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ. ꯊꯕꯤꯁꯦ ꯏꯌꯧ ꯌꯧꯗꯦ ꯑꯩꯉꯣꯟꯗ ꯉꯁꯤꯁꯨ. ꯃꯃꯥꯡꯒꯤ ꯊꯕꯤꯗꯤ ꯍꯥꯎꯋꯦ. ꯁꯤ ꯌꯧꯗꯕ ꯁꯤ ꯆꯥꯛꯅ ꯈꯔ ꯌꯥꯝꯗꯕ. ꯑꯩꯗꯤ ꯌꯥꯝꯕ ꯃꯥꯜꯂꯦ ꯑꯩꯅ ꯁꯨꯝ ꯂꯥꯝꯈꯤꯕꯒꯤ ꯊꯨꯅ ꯆꯥꯁꯟꯈꯤꯕꯩꯔ ꯈꯪꯗꯦ. ꯌꯥꯝꯗꯦ. ꯅꯪꯒꯤꯕꯨ ꯃꯤꯁꯧ ꯆꯪꯉꯛꯑꯕꯅꯤ ꯉꯁꯤꯁꯦ. ꯑꯩꯒꯤ ꯐꯥꯎ ꯑꯩꯈꯣꯏ ꯆꯥꯊꯔꯛꯑꯕꯅꯤ ꯀꯩꯅꯣ. ꯁꯤꯂꯣꯡꯗ ꯃꯊꯪ ꯆꯠꯅꯕ ꯄ꯭ꯂꯥꯟ ꯇꯧꯁꯤ. ꯑꯇꯣꯞꯄ ꯆꯠꯂꯁꯨ ꯌꯥꯏꯗ ꯑꯗꯨꯕꯨ ꯁꯤꯂꯣꯡꯒꯤ ꯃꯣꯃꯣꯗꯨꯗꯤ ꯌꯥꯝ ꯄꯦꯟꯗꯕ ꯁꯤꯂꯣꯡ ꯃꯣꯃꯣꯗꯨꯅ ꯑꯩꯅ ꯌꯥꯝ ꯆꯥꯅꯤꯡꯉꯤꯁꯦ. ꯁꯤꯂꯣꯡꯗ ꯃꯣꯃꯣ ꯑꯆꯧꯕꯗꯣ ꯑꯆꯧꯕ ꯃꯥꯅꯦ ꯃꯣꯃꯣ ꯑꯆꯧꯕ ꯂꯩꯕꯅꯦꯕ ꯑꯗꯨ ꯆꯥꯔꯛꯇꯕꯗ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯕ. ꯑꯗꯨꯅ ꯌꯥꯝ ꯄꯦꯟꯗꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯐꯥꯎ. ꯕꯥꯁꯨ
ꯗꯥꯏꯔꯤꯌꯥ ꯇꯧꯁꯤꯜꯂꯛꯄ ꯑꯗꯒꯤ ꯃꯁꯥꯁꯨ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ ꯍꯥꯏꯗꯤ ꯏꯄꯥꯒꯤ ꯈꯟꯗꯅ ꯑꯗꯨꯝ ꯆꯠꯈꯤꯗ꯭ꯔꯦꯕꯀꯣ ꯃꯥꯅꯦ ꯇꯧꯒꯗꯕꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨ ꯂꯣꯏꯅꯃꯛ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯆꯥꯖꯒꯦ ꯈꯟꯕꯅꯦꯕ ꯆꯥꯈꯤꯗ꯭ꯔꯦꯗ ꯑꯩꯗꯤ ꯉꯁꯤ ꯆꯝꯐꯨꯠꯀꯗꯤ ꯄꯥꯛ ꯆꯥꯗ꯭ꯔꯦ ꯃꯍꯤ ꯑꯣꯏꯅ ꯊꯛꯂꯦ ꯃꯣꯔꯣꯛꯄꯨꯗꯤ ꯆꯥꯁꯟꯈ꯭ꯔꯕꯅꯤ ꯅꯪ ꯆꯥꯔꯣꯏꯗ꯭ꯔꯣ ꯀꯣꯟꯅ ꯆꯥꯔꯦ ꯑꯩ ꯆꯝꯐꯨꯠ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯆꯝꯐꯨꯠ ꯍꯥꯏꯁꯦ ꯆꯝꯅ ꯆꯥꯗ꯭ꯔꯦꯀꯣ ꯑꯩꯒꯤꯗꯤ ꯆꯤꯅꯤ ꯍꯥꯞꯄ꯭ꯔꯥ ꯆꯤꯅꯤ ꯍꯥꯞꯄꯒ ꯈꯪꯕ ꯆꯝꯐꯨꯠ ꯆꯥꯕꯗ ꯆꯤꯅꯤ ꯌꯥꯎꯗ꯭ꯔꯗꯤ ꯑꯝꯇ ꯆꯥꯗꯕꯅꯦ ꯆꯤꯅꯤ ꯍꯦꯛ ꯌꯥꯎꯔꯗꯤ ꯌꯥꯔꯦ ꯆꯝꯃꯒ ꯆꯥꯕꯒꯤ ꯆꯝꯐꯨꯠ ꯍꯣꯏ ꯑꯗꯣ ꯀꯧꯋꯦꯕ ꯑꯩꯗꯤ ꯆꯝꯐꯨꯠ ꯀꯧꯗ꯭ꯔꯦ ꯑꯩꯁꯤꯅ ꯆꯝꯐꯨꯠ ꯇꯥꯔꯦ ꯆꯝꯐꯨꯠ ꯍꯥꯏꯔꯦ ꯈꯔ ꯆꯥꯔꯣ ꯈꯔ ꯆꯥꯔꯣ ꯅꯪꯗ ꯅꯪꯅ ꯉꯥꯡꯉꯤꯉꯩꯗ ꯑꯩꯁꯨ ꯆꯥꯊꯣꯛꯈ꯭ꯔꯦꯗꯅ ꯑꯩꯉꯣꯟꯗ ꯅꯪ ꯂꯣꯏ ꯆꯥꯖꯔꯣ ꯁꯤꯁꯦ ꯍꯥꯎꯇꯕꯈꯩꯁꯦ ꯅꯪ ꯂꯣꯏ ꯆꯥꯕꯤꯔꯣ ꯃꯔꯝ ꯃꯣꯛꯄꯅꯤ ꯍꯛꯆꯥꯡ ꯐꯕ ꯖꯤꯝ ꯁꯥꯟꯅꯕ ꯃꯤꯁꯦ ꯃꯣꯏꯗꯤ ꯃꯇꯣꯡ ꯑꯗꯨꯒ ꯈꯪꯕꯖꯥꯠ ꯅꯠꯇꯦ ꯆꯥꯍꯧꯔꯗꯣꯏꯅꯦꯅ ꯆꯥꯒꯗꯣꯏꯅꯤ ꯃꯣꯏꯗꯤ ꯍꯦꯛꯇ ꯑꯩꯈꯣꯏꯁꯤꯅ ꯑꯃꯨꯛ ꯍꯛꯆꯥꯡꯗ ꯈꯔ ꯁꯦꯝꯃꯤꯅꯀꯣ ꯑꯩꯈꯣꯏ ꯆꯦꯅ ꯑꯍꯥꯎꯕ ꯆꯥꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯀꯥꯏꯍꯧꯔꯛꯏ ꯑꯍꯥꯎꯕꯈꯩ ꯈꯟꯗꯣꯛ ꯈꯟꯗꯣꯛ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯁꯤ ꯆꯥꯒꯗꯕꯅꯤ ꯑꯗꯨꯝ ꯆꯥꯒꯗꯕꯅꯤ ꯑꯩꯒꯤꯗꯤꯕ ꯍꯥꯒꯦ ꯇꯧꯋꯦ ꯆꯝꯐꯨꯠꯄꯨ ꯌꯣꯠꯇ꯭ꯔꯤ ꯌꯦꯡꯕ ꯁꯨꯃꯥꯏꯅ ꯆꯥꯕ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯍꯥꯎꯕ ꯂꯣꯏ ꯈꯟꯗꯣꯛꯈ꯭ꯔꯒ ꯑꯍꯥꯎꯕ ꯂꯣꯏ ꯊꯝꯃꯝꯃꯦ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤ ꯈꯨꯗꯝꯅꯤ ꯑꯣꯏꯅꯤ ꯐꯨꯟꯒꯦꯕꯨ ꯇꯧꯋꯤꯕ ꯊꯕꯥꯛꯁꯦ ꯃꯇꯣꯡ ꯃꯌꯥꯝꯗꯨꯅꯅꯦ ꯉꯁꯤꯗꯤ ꯆꯥꯕꯗ ꯅꯨꯄꯥ ꯊꯣꯛꯑꯦ ꯍꯥꯏꯒꯦꯀꯣ ꯆꯠꯂꯣ ꯅꯍꯥꯟꯈꯩꯗꯤ ꯐꯨꯜ ꯆꯥꯗꯕꯅꯤꯅ ꯑꯩꯅ ꯐꯨꯜ ꯆꯥꯔ ꯅꯪ ꯂꯦꯞ ꯂꯩꯔꯦ ꯌꯥꯎꯗꯤ ꯌꯥꯎꯗ꯭ꯔꯕꯒꯨꯝꯕꯅꯤꯗ ꯑꯩꯅ ꯅꯪꯒꯤ ꯆꯥꯛ ꯆꯥꯕꯤꯔꯤꯗꯣ ꯅꯪ ꯉꯁꯤꯃꯨꯛ ꯆꯥꯔꯛꯅꯕꯅꯦ ꯅꯪꯗꯤ ꯉꯁꯥꯏ ꯆꯥꯛꯇꯣ ꯑꯩ ꯂꯣꯏ ꯆꯥꯔꯝꯒꯗꯕꯅꯤ ꯑꯅꯤꯃꯛ ꯁꯤꯗꯤ ꯑꯩꯒꯤꯁꯨ ꯅꯪꯒꯤ ꯁꯔꯨꯛꯁꯨ ꯑꯩꯕꯨ ꯆꯥꯁꯟꯈ꯭ꯔꯦꯗꯅꯀꯣ ꯅꯪ ꯁꯔꯨꯛꯇꯣ ꯑꯩ ꯆꯥꯔꯝꯒꯗꯕꯅꯤ ꯑꯩ ꯆꯥꯎ ꯍꯥꯏꯗꯨꯗꯤ ꯑꯩ ꯆꯥꯛ ꯑꯗꯣ ꯀꯌꯥ ꯑꯩꯅ ꯆꯥꯅꯤꯡꯗꯦꯅ ꯑꯃꯨꯛ ꯑꯩꯁꯦ ꯌꯥꯝ ꯂꯥꯝꯕ ꯃꯥꯡꯒꯅꯤꯅ ꯈꯜꯂꯕ ꯁꯤꯟꯕ ꯉꯥꯛꯇꯅꯤ ꯆꯥꯁꯜꯂ ꯈꯜꯂ ꯃꯔꯨ ꯂꯣꯏ ꯆꯥꯔꯦ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯅ ꯃꯇꯣꯡ ꯉꯥꯛꯇꯅꯤꯀꯣ ꯃꯔꯨ ꯌꯥꯎꯕꯨꯗꯤ ꯌꯥꯎꯖꯗꯦ ꯆꯥꯗꯤꯌꯦ ꯃꯔꯨꯗ ꯁꯨꯝ ꯑꯗ ꯃꯔꯨꯗꯤ ꯆꯥꯗꯦ ꯃꯔꯨꯗ ꯄꯛꯄ ꯃꯇꯣꯡ ꯑꯍꯥꯎꯕꯗꯣ ꯄꯤꯁ ꯑꯍꯥꯎꯕꯗꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯤ ꯀꯩꯝꯇꯕꯨ ꯌꯥꯎꯖꯗ꯭ꯔꯦ ꯃꯌꯥꯝ ꯂꯣꯏ ꯆꯥꯁꯤꯟꯖꯈ꯭ꯔꯦ ꯑꯗꯨꯒ ꯊꯕꯤꯁꯤꯕꯨꯗꯤ ꯈꯔ ꯂꯦꯝꯃꯦ ꯊꯕꯤ ꯍꯥꯎꯇꯦ ꯉꯁꯤ ꯊꯕꯤ ꯀꯌꯥ ꯍꯥꯎꯇꯦ ꯑꯗꯨꯅ ꯃꯍꯥꯎ ꯈꯔ ꯋꯥꯠꯂꯦ ꯌꯦꯟꯁꯦ ꯈꯔꯗꯤ ꯂꯦꯝꯖꯔꯦꯀꯣ ꯑꯗꯨ ꯃꯌꯥꯝ ꯑꯩꯅ ꯆꯥꯕ ꯈꯣꯠꯄꯁꯦ ꯍꯣꯏ ꯋꯥꯔꯧꯕꯤꯔꯣꯏ ꯈꯤꯇꯪ ꯑꯩꯅ ꯉꯁꯥꯏ ꯀꯃꯦꯟ ꯄꯥꯊꯣꯛꯄꯒꯤꯗꯨꯗ ꯈꯤꯇꯪ ꯆꯥꯕꯗ ꯐꯖꯈꯤꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯊꯪꯒꯤꯗꯗꯤ ꯐꯖꯅ ꯆꯥꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯁꯨ ꯃꯥ ꯃꯇꯣꯡꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯅꯤꯅ ꯀꯩꯗꯧꯔꯅꯤ ꯀꯥꯟꯅꯗꯦꯕ ꯑꯩ ꯏꯊꯟꯗ ꯁꯨꯝ ꯆꯥ ꯂꯩꯕꯗꯨꯗꯤ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯅꯕ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯅꯤꯖꯔꯤ ꯑꯗꯨ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯦ ꯊꯦꯡꯅꯔꯁꯤ ꯕꯥꯏ 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 ꯕꯥꯏ